कुकी अमदी मैतै अनिगी इरांगदा मसागी युम मै थाखरे हाइदुना एफआईआर पालुबी मैतै नुपी अमा कुकी सिंगना मफम अदुदा महागी युम इंखोल लैते हाइदुना केस फाइल तौरखरे हाइरी धनमंजुरी यूनिवर्सिटी कैंपस ते लेरिबा मणिपुर स्टेट बैडमिंटन एसोसिएशन के अनौब ऑफिस बिल्डिंग नुपी मचा अमदी नुपा मचा सिंगी हॉस्टल न चिंबा कया सेमगत्तुना सानरोय अमदी ऑफिशियल सिंग द सिनखरे हाइरी अमदे अपुनब सिक्योरिटी फोर्स सिंगी कांगबु अमन ngasi ayuk sathakhiba thibu humbagi thabakta zairol pokpi amadi uchathol village tagi masing yamlaba kusu khulai kya fagat pangamkhre khurumjari ISCOM manipuri pawmiding tabiri ba khwai puna mangputaram noksari hauze paw sandokna pizari मणिपुर इंग्लिश कुनहुमदोगी मेगी तांग अहुमदगी कुकी अमदी मैतै अनिगी इरांगदा मसागी युम मै थाखरे हाइदुना एफआईआर पालुबी मैतै नुपी अमा कुकी सिंगना मफम अदुदा महाकी युम इंखोल लैते हाइदुना केस फाइल तौरखरे हाइरे थौदोक असिगी मतंगदा इम्फाल वेस्ट के सेकमाई केंद्रगी मनुंग सनबा खुरखुलगी मांदोप युमफमदा हांगलिबा रिलीफ कैंप असिदा चुराचानपुर मोरे अमसुंग लैमखोंग अमदी कांगपोकपी माइकैरोमदगी मैतै सिंगना खुंदारिबा मोदबुंग सपरमैना अमसुंग 4000 मैतै लेकाइदगी लाकलगा लेरिबा ओइनाम ओंबी सनाथोय मपुरोइबा ओइनाम थोइथोइना फोंदोरखिबदा हौखिबा इंग लिसिंग अनि कुनहुमदोगी मेगी तांग अहुमदगी मणिपुरदा कुकी सिंगना चिंगा ताइनाबा मैतै ताबा मफम सिंगदा युमै थाबा फूब चैबा तौबा हौरपा अमदी महाकी युमसु मै थाबिखिबदगी लांजेनरक्तुना रिलीफ कैंपता लेरखिबने मखा तारकपदा थौदोक असिगा मरी लैनना हौखिबा इंग्लिसिंग अनि कुनहुमदोगी जुलाइदा सेकमाई पुलिस स्टेशन ना एफआईआर अमा पानखरबा मतुंग हंदक सही लिसिंग अनि कुनमंगा गी जुनगी तांग 13 4000 गी मैतै तारिबा मफम असिदा युम मै थाबा लेखिदे अमदी सनाथोगी युम अमदी इंखोल लैते हाइदुना केस फाइल अमा थांगलखि हाइरे लोइनना हौजिक थोकलिबा इरांग असिना कांगपोकपिदा मैतै चंगबा यादबा मरमना जुनगी तांग कुनहुमदोइदा इम्फाल वेस्ट की कोर्ट अमदा कारकनबा हाइरखि हाइरे थौदोक असिगी मतंगदा सनाथोइना मखा ताखिबदा 4000 मैतै लेकाय असिदा महाकी मापा पोकपा मपुगी मतमदगी लेंदना लैरक्लबने मफम अदुदा लैरमी हाइबगी साखी ओइबा याबा लमगी पता आधार कार्ड पान कार्ड अमदे रेशन कार्ड न सिंगबा से सांग कया लैरे कुकी सिंगना मखोइबु मफम अदुदा लैरमदे हाइरिबा असे अरानबा याबा ngamloi हाइखे मंगोंद थोकलिबा थौदोक असि मखा ताना अतोपा कनादासु थोक्तनबा मणिपुरदा लेरिबा सेसोसिंग क्लब ऑर्गेनाइजेशन अमदि मेरा पाइबिसिंगना महाकी मतेंग पांगबिदुना असुम वेल फंगनबिउ हाइरे लेंगाकी माइकैदगिसु थौदोक असिबु इंक्वायरी तौबिनबा हाइजखरे हाइरे कांगपोकपी डेली विलेज तगी मेगी तांग अहुम गी लान नमरम ओइदुना लांजेनदुना लंबोय खोंगनांखोंग रिलीफ कैंप ता संगजफम लौदुना लेरंबी लेसांगथेम लैमसनु सही कुन सुख्रबी आईडीपीएससी हौखिबा लिसिंगनी कुन हुमदोइगी नवंबर थादा मसा नुंगाइते हाइना हॉस्पिटल चेकअप तौरुबदा आई कैंसर तौरे हाइरपदगी उरिपोक अपुनबलोब यूएएल उरिपोक नुपी अपुनबलोब उनालना अंगम बसन खाइ खाइनादुना अमदे लमदमसगी पुक्चल सावरबा कयागी मतेंग लोइनना अमदे यूके दलैबा मणिपुरी मैतै सिंगी मतेंग लोइनना गुवाहाटी द पुदुना लायंग सथदुना लाखरबा मतों महक ngarang लैखिद्रे लैमसनु नमनु मतम सादना लैखिदबा सिदा यूएएल उनालना अवाबा फोंदोक सबगा लोइनना लैमचनुगी अना लायंगदा यूएएल अमदे उनालना तेंगबांग बिरखिबा पुक्सेल सावरबी सिंगी तेंगबांग उरिपोक अपुनबलुप अमदे उरिपोक नुपी अपुनबलुपना मतम पुनमक्ता काउजरोय हाइना मियामदा थागतपा फोंदोरकले धनमंजुरी यूनिवर्सिटी कैंपस ते लेरिबा मणिपुर स्टेट बैडमिंटन एसोसिएशन की ऑफिस अमदी हॉल सेमगत्तुना नुपी मसा अमदी नुपा मसा सानरोय सिंगना लैनबा हॉस्टल सिंग हापख्रे लोइनना एडमिनिस्ट्रेशन ब्लॉक का लोइनना सानरोय सिंगे हाइजिन गिदमक अनोबा वॉशरूम नि सिंगबा सेमगत्तुना सानरोय अमदी ऑफिशियल सिंगदा सिनखरे हाइरे ngasi मणिपुर स्टेट बैडमिंटन एसोसिएशन की प्रेसिडेंट अमदी थोंगजू असेंबली कंस्टिट्युएंसी की एमएलए सु ओइरिबा थोंगाम बिस्वाजेट वाइस प्रेसिडेंट सु ओइरिबा एडीजीपी की IK मुइभा वाइस प्रेसिडेंट हेनी लूनी फिशरी डिपार्टमेंट की डायरेक्टर टी फुलेन मैतै यमदी MSPA की सेक्रेटरी आई संजीव शर्मा गलोइनना
retired international referee H Gyaneswar na athoiba mithungnen sing oiduna nauna semgalliba singbu sangaduna sanaroi amadi official singda khusinnakhibani hostel amadi administration block na singba sangaduna khusinnabagi thoram aduga mari leinana president MSPA TSP Swazin na phungdokhibada hana leiramba infrastructure adudagi ahenba infrastructure ama ohenna bapandamda association gi official singna angamba thakta hotnaduna semjinbani masida arapadagi lakpa sanaroi nupa macha amadi nupi macha singna lainaba makhoibu ana ayek yaudana luna na thamba washroom amadi association singadaba tournament singi matangda tathok tasin tawfam oiriba conference hall na singbasi anauba moongda semgatuna sanaroi amadi official singda khusinabani masida natana field of play su semgatuna sanaroi singna sanabada nungaiba amadi masa soktana ba semgatle haiki mahang makha taraduna lamdama sida masana kya lairiba sibu yokhatpada veteran sanaroi singna asoba thodang laure badminton masana singisu veteran sanaroi kaya na anoba sanaroi puthokpada thodang kaya lauribani amaromda india gi level da manipur state badminton association na awang bathak ta leire sanaroi kaya ama india represent tauri amade medal lawrakli haina sumaka takhi Seda lainari posi all kind of akoi leriba employee gi hargasu official haibadi official de karam marta IS yaure akoi leriba IPS yaure akoi politician yaure all kind of categories of the people is the pull kanda akoi ngasi nungai jabasi president amo oina akoi ngasi the veteran ji yamna every kind of discipline at the event kudimakta akoi veteran ji yamna lay adubu Manipur Badminton Association is the state badminton association the lady for veterans the matic energetic oiba yamna encouraging oiba pot ama banamdi akoina lady ba jaga kudimakti any discipline da akogi lady ba veterans lingi ge akogi lady ba tholakadaba akogi youngster jingsi hena hena tholakane habi ga acha da koina ngasi kanoje veterans lingna bu chopane at the same time horogli naron jingji jikti sports haibasi akoi profession oire aduba sidagi sports tagi akoina kana ma phangba yaba aduga society ama akoi societal benefit ama chaungna pi madamdi karino haiba matamda akoi sedni sa thingbagi aduga imai bel ching mayam sarkar gi oro amagi oro punamak chingse masi lamna lehen gi hargadi every sports ki spirit lehen ba aduga sports ki wakhalon leiba matamda da koina badminton gi kakki natte ena jerse any discipline amada leiba matamda ma nisa chaningoi amata hoi aduna nisa gi pakki lamna leigani aduna akoi sina ngaktana haibena tapasisu factor asobo moina isa ngathuna bokona bota isa ngathuna bokona bota aduga society ama continuously aduga sustainably chago kyara kete koi education must ni adugi matangda sports haibisi part of the education ni aduga ani je tuna hand to hand strength to strength chatpa matamda koi society da koi sustainably akoi tingjang kaijang dana laiba sarkar society ama aduga masamo phana laiba sarkar aduga koi chakot pa sarkar amu koi bang ngani habi wakhan dina aduga ngai makhadu matharo Apunba security force singi kangbu mana ngase ayusta takhiba thibu humbagi thabakta Zairol Pokpi amadi Usathol village tagi masing yamlak pusukalai kya phagatkre haire ngase ayupung 13 makhai taba adwaida akaknaba paw ama fangbadagi Apunba Ziribam commando unit ki QAT Ziribam district police Taret Suba IRB Marifu Taret Suba Battalion CRPF Nifunipan Suba Battalion CRPF Kun Suba Battalion CRPF Chamiyan Kaitaruk Suba Battalion CRPF Amadi Kuntranipan Suba Assam Rifles na Zairol Pokpi village Amadi Usathol village ki marakta thibu humbagi thabak sathabada pung 12 ka makhai dagina pung ama makhai fawbagi manungda yamlaba khusukalai kya phagatkibani hairi phagalaba khusulai sing adudi sniper rifle modified .303 rifle ani SBBL taru DBBL mari pompi gun ama tear gas gun ama scope ama .303 live ammunition samaga marifu SLR live ammunition nipan 5.56 mm live ammunition kuntaret .303 ki live bank cartridge tarahumdoi .303 ki magazine ahum SLR ki magazine ama tuvlon sing taramathoi baufengwa ki manga baufengwa ki toki mari tear gas cell nipan ni hairi
Security Force na ngarang zone gi tang kontra da pripak pro gi active cadre ama fare hairi pharaba mioi dudi hairok part 2 bazar dagi khundong bam Columbia Singh atopa maming atomba kawi chahi 18 sure hairi mak Thawal district ki manung sanba Thawal PS na konba sarang pat mamang lekai dagi ni phakibane mak Thawal gi mafam kaya gida miyam dagi sankhai thungkhai toba ki han khanganba amadi atopa lona yadaba thabak sing toba mioi ni hairi mangon dagi 36 HE hand grenade ama mobile phone ama sim card ama amadi amoba machugi Bajaj Pulsar ama fagat khre hairi nakal amaromda hauki bazun gi tangkun mapanda security force na KCP PWG gi active cadre ama Thawal district ki manung sanba nongpok sekmai police station na konba leirong thel pitra da leiba primary school manakta gi fagat khre hairi pharaba mioi dudi mutum Dinesh sahi kuntranipan kawi mahak Imphal East ki manung sanba yaripok nungbrang makhala kai dagi ni hairi mahak miyam dagi sankhai thungkhai toba mi fami punamadi lukki anoba lanmi lobada chenaba mioi ni hairi mangon dagi sim card ani ka loinana mobile phone ani ATM card ahum pan card Aadhaar card driving license yauna se sang khara amade sel oina lupa samri yankhai fagat ki hairi loinana ngarang zun gi tang kontra the security force na Imphal East ki manung sanna Porampat police station na konba Khurai Kongpal Thoban Dongi mafam amadagi UNLFP gi active cadre amasu fagat pangam khre pharaba mioi dudi khangembam Bishal Singh atopa maming pakpa amadi lining thau sahi 18 hairi mahak Bisnupur district ki manung sanba Phagakchau Ikhai police station na konba Phagakchau Ikhai bazar torbung dagi ni hairi mahak mathau natana lamgi khana sainaba nupi angangi maramda chathaba crime amadi puthokiba paisa khongkatpada yaushinba mioi ni hairi mangonagi atai polam kharaga loinana registration number yaudaba angauba masugi Mahindra Bolero ama mobile handset ahum amade sel oina lupa lising amaga kuntra fangki hairi Lamdam masida hauzik paikhatliba sakhat thawranga mari leinaba thabak thoram singi matangda ngarang Manipur gi Governor Ajay Kumar Bhalana mifama puoiduna Rajbhavan gi conference hall da mifama mapangthokre mifama da tongan ba department singi official gyana sarukya ke planning department ki makhada lokhatliba Prime Minister Gramin Sarak Yojana PMGSY Health Department ki makhada paikhatliba TB Mukta Bharat Abhiyan Youth Affairs and Sports ki makhada Yuva Connect Vikshit Bharat loinana YAS tamadi Ministry of Development of Northeast Region donor gi makhada semkhiba high level task force committee na paikhatliba sana khotnaba sakhat hannaba gi matang sing yauna khanaki famadugi tungda Manipur gi governor gi maikaidagi matam sana thabak sing pangthoknaba department amaga mari leinana thabak paikhatnamina duna miyamda paikhatliba thabak sing asigi khudong saba yahonnaba mari leinaba singda pautak pikhi Manipur lenga ki health services ke director Sambo Gonmai na ngarang Imphal East amadi Imphal West district ki health care facility monitor tongna ba geographical information system GIS mapping hodokre ngarang gi thoramadu da tongan ba urban health center Ayushman Arogya Mandir da diagnostic equipment singi mari leina ba MO singkhusina ke National Urban Health Mission NISM State Health Society and Directorate of Health Services ka kusam naraga Lamphel Patta Leiba State Health Society National Health Mission ke conference hall da pangthokiba thoramadu Dr. Sambo Gonmaina GIS mapping adu hongnabi matungina launch tawki thoramadu da Family Welfare Services ke Director N Hemanta Kumar Health Services ke Additional Director Dr. N Bino National Health Mission Manipur ke State Mission Director Dr. M Dinesh yauna Imphal East amadi Imphal West District ke CMO tongan ba UPI siga mari leinaba medical officer sing sarukya ki ngarangi thoramadu da Dr. Sambo Gonmaina hai Imphal East amadi Imphal West District ki ahanba healthcare facility monitor taunaba GIS mapping asi launch tawbani masigi matingna ahanba oina Imphal area da leiriba analayang sangamadi healthcare facilities yengsinbaga loinana awat pamathau taba sing proper planning ama tawraga menkhatna ba khonabani masina Jenims yangna tongan ba UPI singi maru oina laboratory technician sing leiba diagnostic equipment sing yenthokpani Masina tongan ba laina singi mathau taba sing diagnostic center asil tawba ngamhalagani wat hauriba lab technician leitaba singda sanction post leitrabasu haplaga equipment sing asipigani hariba equipment sing tek tawduna monitor tawgani GIS mapping ase Imphal area da mapungfana satharaba tungda atopa kharamanu hanjinba mafam singda su paikhatkani haiba wafam Dr. Sambo Gonmaina thamki
India lengakna foreigners singbu logi wangmada thabak lokhatnanaba Foreigners Act 1948 semdoktuna hena mapangal kangkhatnanaba thabak paikhatle foreigners sing thengnanaba passport amadi registration act chatnari masipuna magasi Manipur dadi karigi chatnadabano Manipur asi India gi karamba mafam oina ubage aikhoyushi Nakhoi kanano India amadi Manipur lengakna lamdam asida logi wangmada sangsilakli pamitop sing asibu tasengna khangdokpa amadi biometrics lawba tarabadi mioi kayamuru khangdoklabage amadi biometrics lawrabage haibadu miyamda khanganpham thoi hauzik Manipur gi oirakli pamitop singi aki basaktam sing asi yenglaga matau karam ba tangkak singda mitop kaya yamna sangsilakrabage mitop sing asi logi wangmada matau karamna halhal khigadabage haibagi matangda punna wakhal taminanaba Manipur gi mafam kyada mass campaign ama satharagani masida leibak miyamna su sagatpiu haina mitai tribe union MMTU gi cherol amana phongdorakle Safai apanau bimari bhagao lisingani kunmanga zeriba municipal council gi ngasigi oina ngasi haudokre hairiba thoramasi July thagi tang amadagi horaga July gi tang 38 fauba tha ama subn sathagane haudopagi thoramadu dangasi babu parada khinba lamyan bahizam irabot gi mitam gi akoibada lamtu singmagi thoram pangthoki council asigi executive officer moirangthem surjit singna phongdorappada haksang fana Laina tina changhandana leige hairabadi khutsa singna hamdokpa imung manung luna nana thambiba yumthang naba singna suyungi akoiba luna nana thamba khong hampham sing luna nana thamba iram nala luna nana ising tunghandana thamba amadi pukri pat turel phatta haudi thadadana luna nana thambana laina tina dagi ngakthokpa ngamgani haina phongdokhi Chatliba academic session listing ani kunmanga kuntaru ke admission process ta mairoi singi marakta manaba yeng thambidre haiduna haukiba sungi tang kuntarukta MSA na CC Higher Secondary School gi mathakta mityeng sanglagani haiduna media gi khuthangda thamkiba wafam adu MSA ga CC Higher Secondary School gi principal amadi admission committee ga puna faminaduna admission process gi matangda kupna khanaki loinana lainaramba communication gap amadi misunderstanding khudingma clarify tongna ki loinana admission process da su thoidokpa kaiba leiram dabana CC Higher Secondary School amadi MSA ga yanaba purakre haina MSA gi cherol amana phongdorakle Hauzik United States ki Department of States da thabak toriba Nagaland gi chuku media da pokiba machutmi Jonathan Awungsi sisakbu United States ki government ta deputy ambassador ki thak ta thabak hapkhre machutmi Jonathan Awungsi sisakna mahaki master in international relations and diplomacy George Washington University gi phangkhi amadi tungda Washington DC da leiba US State Department at Fogi Batamda Thabak Jangki Mahagasi Nagaland gi Chukudima da leiriba Patkai Christian College linkhatlamba loinana Manipur gi Ukhrul district ki Sangsak ki Sangrafungda leiriba Patkai Academy su haudoklamba Dr. Trisham Sisaki machanupani The Central Young Mizo Association Saima gi Central Anti-Drug Squad CADS na chaliba sahi asigi Mars 15 handaki June tha fawda fagalakiba Mariamgi kaithada lupa crore 3 lakh 18,000 gi sanpa moigadaba mayai kaba chinjak sing ngarang aizolda mangan takhanbagi thoroma pangthokre aizolgi saimagi holda pangthokiba thoroma duda Mizorangi Chief Minister Laldu Homana sarokyaduna fagalakiba mayai kaba chinjak sing adu mangan takhanki thoroma duda sarokyakiba saimagi President Lalma Chuana haikibada hairiba mayai kaba chinjak sing asi association asigi Central Anti-Drug Squad namari leinam authority singda sinaba tawdana makhoina fagatcharakpani association asigi secretary Professor Molsom Lian na fagalakiba polam sing adugi masak Chief Minister gi mafam da takhi polam sing aduda heroin number 4 unit 861 tic tac tablet masing chamaga Lisingamaga chamari marifudraga nipan methamphetamine kilogram tara mayai kaba chinjak oina sijanaba pharmaceutical tablet lising kunmanga sahum marifu humdoi ganja kilogram chahum marifu humdoi ga gram yankhaitaru kodingi sarukyawa loki hidak mahi bottle lising ani chanipan ga manga loinana yu sing yawi hairiba polam sing loinana drug kamari leinaba case singda chenaba mioi chanipan ga mapan su fagatke makoi sing asigi manungda mioi samari ga nifu amadi hauji counseling piri Contrataret amana rehabilitation center da thamkre mioi nifu nipan amana excise department ta sinakre aduga mari amana police da makhataba thabak lokhatnaba khusinakre hairi
Hauzik hauzik Mizoramda Myanmar Bangladesh amadi Manipurdagi lanjalakduna leiriba refugee singna Mizoramgi miyamga totna tinana leminabaga loinana mafam asigi chatna pathapsing ngakna chatnaba Mizoramgi Chief Minister Laldu Homana haikre Mizoramda hauzik yumthangnariba mapangi leibak ani amadi Manipurdagi miyoi lising ni forum lanjalakduna leiri ngarang India lenga ka ahanbo oina Mizoram Accord ki kuyak pinakhiba numit adugi ningsingba oina Aizol gi Lamuelda Mizo Zerlai Paul Nasinduna Remna Ni Haina Mingthonba Thoram Pangthoki Hariba Thoram aduda Sarok Yarakhiba Chief Minister Laldu Homana haikibada mafam ahum asidagi chelakhiba miyoi singasi tongana inthokduna thambigumse makhoibu ekhoiga totna tinana nuksisanana lemina hanse lanjalakliba singasina su Mizoramgi sana kanglona made lamdamasigi mipum khudingmakpu ikai khumnana chatkadabani haike lanjalakliba singasina state asigi manungda makhoigi oiba tonganba lai khurumpham church na singba sagatloidabani masigi mahutta mafam aduda leiramba church singadugi member oisingadabani haina su pankhe ningsing bayai madudi numit kharanigi mamangda India gi chatna kanglongi wangmada Myanmar romdagi huran lanada sensilakpa mioi kharaga Myanmar lengak na piba saktak se sing Fazin bagi thabak paikhatpa haure haina Laldu Homana phongdokpa lekrabani Mizoramda Myanmar romdagi refugee oina sangselakhiba singasi maru oina lokhiba haukiba ingkum jali singani kunmathoi gi February gi thada Myanmar da sathakiba military coup amadagini Bangladesh tana ingkum jali singani kunithoi da Bangladesh lenga ki lanmi singna khulai paiba lalhoba singi mathakta sathakiba thabak amada Bangladesh ki Chittagong Hill Track lomdagi mioi kya Mizoram da sensilakibani masiga loinana haukiba ingkum jali singani kunhundoi gi mi gi tang ahumdagi thokpa horakiba maitai amadi kuki sing ani gi marakta hatna sunabagi thaudok aduna maram oiraga kuki kaya ama Mizoram da sensilakibani Opposition ki member amatana sarok yakhidaba nongma khaktagi oiba ngarang phangkiba Sikkim Legislative Assembly gi mifamna maru oiba bill ani puthokiba galoinana pass tawthokre hairiba maru oiba bill sing adudi government ki thabak tawriba officials singi mathakta sanja thumjaga mari leinana sathak thangalakiba case sing thijinnaba di Sikkim Lok Ayukta Amendment Bill 2025 House na pass tawki mifamaduna isa isagi haija singjaba lam singda mateng pihanba ngamnaba anauba university ama lingkhatnaba The Scholars University of Skills and Innovation Sikkim Bill 2025 passed okay. Bill Singadu Putoklaba Matung passed Tauraba Tungda House ki leader Masoi Riba Sikkim ki Chief Minister Prem Singh Tamang House ki mifam Mai Pak na Fam Kiba Masida Mari Lena Balenga ki officials Singh Namating Pi Kiba Punamapu Thagat Pagi Wafam House the Thamki Panbayai Madudi Lok Ayukta Amendment Bill Singani Kunmanga Sina Lok Ayukta ki Chairperson Namadi Member Singi Thabak Pupagi Matamsu Sangdokadori Hariba Bill Sigi Amendment Nasi Mamang Galeramba Singani Taramapangi Ek Aduda Khara Haptok Hapsin Taugadabani Hainasu Law Minister Razu Basne na House the Thamki Puthokriba Bill ani asigi matangda Khanaba amadi bill asibu pass taunaba bot lobagi thabak mathangi assembly mifamda sathagani Haukiba Zungi Tangkun Taretagi Hauraga United States of America na yumbu oraga Alabama gi Birmingham da satharakliba World Police amadi Fire Games da India Police Team da saruk yariba lamdamasigi taruk suba Indian Reserve Battalion gi Jemadar L. Kumarjit Maitai na Master Kanglu ki Bodybuilding amadi Sports Physics da Silver Medal lauduna India gi da natana lamdamasigi mingchat purakpa ngamkhre Zamandar L. Kumarjit na lamdamasigi da natana lamdamasigi police tingi mingchat purakpa bu thagaladuna tungdasu mingchat kaya purakpa ngamba oirasanu haina Manipur Police Sports Club amadi Sports Department na yaifa pausal pirakle All India Football Federation Sinduna Pangthokadoriba Sub-Junior Girls National Football Championship da Sarukyana ba Manipur gi team semna ba Pangthokadoriba trial selection da Sarukyana ba Sanaroi Humpudra Mathogi ming laukthokle Sanaroi Singasi Club Singna Pirakpa list ki matungina trial selection gi khanbane hariba Sanaroi Singna tha asigi ahumgi ayuki pung nipan taba matamda masa masagi kit singa loinana Aadhar amadi date of birth certificate loinana kadabani haina All Manipur Football Association gi General Secretary na khuyek biduna thadorokpa Serol amada khangalakle All Manipur Football Association senduna mathang tha August ki tang tarada sahi gi oiba referee fitness ki exam ama pangthoklagani hairi hariba exam asida session listing ani kunmari kunmanga gi nupa amadi nupi gi active referee sing loinana hoji active oidraba amadi mamangi exam da yawhodaba referee singna exam asida saruk yaba yagani loinana saruk yagadaba singna session listing ani kunmanga kuntaruk ki oina
RASI दा register तौगदबनी हाइना आम्फा के जनरल सेक्रेटरी एल ज्योतिर्मोय रोयना खुयेक पितुना थादोरकपा सेरोल अमना खंगलकले लोइसिलकपदा मरुब पाउ अमुक हन्ना पिजरी कुकी अमदी मैतै अनिगी इरांगदा मसागी युमै थाखरे हाइदुना FIR पालोबी मैतै नुपी अमा कुकी सिंगना मफम अदुदा महाकी युम इंखोल लेते हाइदुना केस फाइल तौरखरे हाइरी धनमंजूर यूनिवर्सिटी कैंपस मणिपुर स्टेट बैडमिंटन एसोसिएशन की अनौब ऑफिस बिल्डिंग नुपी मसा नुपा मसा की हॉस्टल चिंब कया सेंगतुना सानरुई अमदी ऑफिशियल सिंगदा सिनखरे हाइरी अमदी अपुनब सिक्योरिटी फोर्स सिंगी कांगबू अमन ngase usathakiba thibu humaki thabakta zairol pokpi amdi usathol village tagi masing yamla husukolai kaya phagapa ngamkhre Hausi faubagi oina ISCOM news na pizaba manipuri pau matanga si loizare minay tabiri ba punamakpu amukana khurumzari